ꯉꯁꯤꯒꯤ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯗ ꯌꯥꯎꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯍꯥꯏꯄꯣꯛ ꯖꯥꯡꯗꯣꯡꯅꯥꯡ ꯂꯩꯈꯤꯗꯕꯒꯤ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯖꯥꯡꯗꯣꯡꯅꯥꯡꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯁꯨꯇꯤ ꯊꯥꯅꯅꯕ ꯀꯦꯕꯤꯅꯦꯠꯅ ꯈꯟꯅꯔꯒꯅꯤ ꯍꯥꯏꯅ ꯁꯤ.ꯑꯦꯝꯅ ꯍꯥꯏꯔꯛꯂꯦ꯫ ꯖꯣꯏ ꯀꯤꯁꯟ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯃꯅꯤꯄꯨꯔ ꯅꯤꯡꯈꯥ ꯇꯝꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯐ꯭ꯔꯤꯗꯝ ꯐꯥꯏꯇꯔ ꯍꯥꯏꯄꯣꯛ ꯖꯥꯡꯗꯣꯡꯅꯥꯡꯅ ꯂꯩꯈꯤꯗꯕꯒꯤ ꯹꯱ ꯁꯨꯕ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯁꯤ ꯖꯥꯂꯤꯌꯥꯔꯣꯡ ꯌꯨꯅꯤꯌꯟ ꯑꯁꯥꯝꯅ ꯃꯅꯤꯄꯨꯔ ꯅꯥꯒꯥꯂꯦꯟ ZUAMNꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯖꯥꯡꯗꯣꯡꯅꯥꯡ ꯄꯥꯔꯛꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯄꯣꯛ ꯖꯥꯡꯗꯣꯡꯅꯥꯡꯅ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯨꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯕ꯭ꯔꯤꯇꯤꯁꯅ ꯐꯥꯗꯨꯅ ꯖꯦꯜꯗ ꯊꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ 1931ꯒꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ ꯲꯹ꯗ ꯏꯝꯐꯥꯜ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜꯗ ꯊꯪꯅꯅ ꯂꯩꯕ ꯖꯥꯡꯗꯣꯡꯅꯥꯡ ꯄꯥꯔꯛ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯇꯃꯦꯡꯂꯣꯡꯒꯤ ꯄꯨꯏꯂꯣꯟꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯍꯥꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯌꯨꯄꯥꯟ ꯊꯥꯗꯨꯅ ꯑꯃꯁꯨꯡ ꯍꯥꯏꯄꯣꯛ ꯖꯥꯡꯗꯣꯡꯅꯥꯡꯅ ꯃꯤꯇꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯐꯝꯗ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯍꯧꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯥꯡꯃꯩꯕꯟ ꯑꯦꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ.ꯑꯦꯁ. ꯖꯣꯏ ꯀꯤꯁꯟꯅ ꯍꯥꯏꯈꯤ ꯍꯥꯏꯄꯣꯛ ꯖꯥꯡꯗꯣꯡꯅꯥꯡꯅꯆꯤꯡꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯤꯁꯥꯡ ꯁꯤꯠꯅ ꯅꯩꯅꯗꯨꯅ ꯂꯥꯛꯂꯦ꯫ ꯏꯔꯝꯗꯝ ꯏꯔꯩꯆꯥ ꯑꯃꯁꯨꯡ ꯐꯨꯔꯨꯞ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯈꯟꯅꯅꯕ ꯂꯥꯟꯊꯦꯡꯅꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯖꯥꯡꯗꯣꯡꯅꯥꯡꯁꯨ ꯑꯃꯅꯤ꯫ ꯑꯊꯧꯕꯁꯤꯡ ꯑꯁꯤꯒꯨꯝꯅ ꯂꯥꯟꯊꯦꯡꯅꯒꯦ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯆꯦꯜꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯎꯅ ꯈꯪꯗ꯭ꯔꯤꯕ ꯂꯥꯟ ꯈꯔ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯗ꯭ꯔꯒꯀ ꯂꯥꯟꯗꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯦ꯫ ꯃꯁꯤ ꯀꯨꯞꯅ ꯅꯩꯅꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯁꯤ꯫ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯔꯦꯂꯤ ꯆꯠꯇꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯈꯛ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯗ꯭ꯔꯒ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯈꯤꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯊꯧꯕꯁꯤꯡꯗ ꯂꯩꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯆꯦꯜꯍꯟꯗꯨꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯜꯒꯤ ꯄꯨꯟꯁꯤ ꯀꯟꯁꯤ꯫ ꯃꯁꯤꯗ ꯂꯣꯏꯅꯅ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯃꯤꯌꯥꯝ ꯑꯃꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯌꯣꯠꯁꯤꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯏ꯫ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ 2.0 ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ 2.0ꯕꯨ ꯍꯦꯟꯅ ꯃꯥꯏꯄꯥꯛꯅꯅꯕ ꯄꯥꯟꯗꯝꯗ NDPS ꯑꯦꯛꯠ ꯑꯁꯤꯕꯨ MRIRBꯁꯨ ꯗ꯭ꯔꯒ ꯐꯥꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯅꯤꯁꯨꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯒꯤ ꯇꯤꯝꯅ ꯃꯐꯝ ꯑꯅꯤꯗꯒꯤ ꯂꯨꯄꯥ ꯀꯣꯇꯤ 52 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯗ꯭ꯔꯒꯁꯤꯡ ꯀꯣꯟꯅꯅ ꯅꯨꯄꯥ ꯑꯃꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯤꯁꯅꯨ ꯕꯥꯅꯤꯛ ꯆꯍꯤ 32 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯗꯤꯄꯛ ꯕꯥꯅꯤꯛ ꯀꯧꯏ꯫ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 5 ꯃꯨꯁꯂꯤꯝ ꯅꯒꯔꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯍꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯌꯥꯏꯁ꯭ꯀꯨꯜ ꯖꯃꯥꯁꯊꯥꯟꯗ ꯂꯩꯕ ꯁꯔꯖꯨ ꯕꯦꯀꯔꯤꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯑꯅꯤꯁꯨꯕ MRꯒꯤ ꯗꯤꯄꯨꯇꯤ ꯀꯃꯥꯟꯗꯦꯟꯠ N. ꯁꯔꯖꯨꯅ ꯂꯨꯆꯤꯡꯕ MR ꯑꯃꯁꯨꯡ ꯌꯥꯗꯥꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯌꯥꯎꯕ ꯑꯄꯨꯟꯕ ꯇꯤꯝ ꯑꯃ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ ꯇꯤꯝ ꯑꯗꯨꯅ ꯕꯦꯀꯔꯤ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯔꯝꯕ ꯕꯤꯁꯅꯨ ꯕꯥꯅꯤꯛ ꯗꯤꯇꯦꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯕꯤꯁꯅꯨ ꯕꯥꯅꯤꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯗꯣꯔꯛꯄꯗ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯀꯔꯤꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗ ꯄꯤꯔꯝꯕꯅꯤ꯫ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯂꯂꯥ ꯀꯧꯕ ꯑꯃꯗ ꯊꯥꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯈꯤ꯫ ꯐꯥꯔꯕ ꯗ꯭ꯔꯒ ꯌꯥꯎꯕ ꯄꯦꯀꯦꯠ 5 ꯑꯗꯨ ꯀꯤꯂꯣꯒ꯭ꯔꯥꯝ ꯑꯃꯃꯝ ꯂꯨꯝꯃꯤ꯫ ꯄꯨꯟꯅ ꯀꯤꯂꯣꯒ꯭ꯔꯥꯝ 5ꯅꯤ꯫ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯒꯤ ꯃꯃꯜꯗ ꯂꯨꯄꯥ ꯀꯣꯇꯤ 50 ꯔꯣꯝꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯕꯤꯁꯅꯨ ꯕꯥꯅꯤꯛ ꯑꯃꯁꯨꯡ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:55 ꯔꯣꯝ ꯇꯥꯕꯗ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯑꯅꯤꯁꯨꯕ MRꯒꯤ ꯗꯤꯄꯨꯇꯤ ꯀꯃꯥꯟꯗꯦꯟꯠ ꯑꯣꯞꯁꯟ N. ꯁꯔꯖꯨꯅ ꯂꯨꯆꯤꯡꯕ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯠ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ 2, 5ꯁꯨꯕ AR ꯑꯃꯁꯨꯡ ꯃꯣꯔꯦ ꯄꯨꯂꯤꯁ ꯌꯥꯎꯅ ꯑꯄꯨꯟꯕ ꯇꯤꯝ ꯑꯃ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 9ꯗ ꯂꯩꯕꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯃꯗꯨꯗ ꯋꯥꯔꯗ ꯑꯗꯨꯗ ꯂꯩꯕ ꯌꯨꯝ ꯑꯃꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯦꯜ ꯂꯥꯈ 55 ꯔꯣꯝꯒꯤ, ꯏꯟꯗꯤꯌꯥꯒꯤ ꯁꯦꯜꯗꯅ ꯂꯨꯄꯥ 68,500 ꯆꯞꯄꯤ, ꯂꯨꯄꯥ ꯆꯅꯤ ꯆꯞꯄꯤ 1, ꯂꯨꯄꯥ 10 ꯆꯞꯄꯤ 2, ꯂꯨꯄꯥ 10 ꯆꯞꯄꯤ 18, WY ꯇꯦꯕ꯭ꯂꯦꯠ 10,000 ꯑꯃꯁꯨꯡ ꯃꯣꯕꯥꯏꯜ ꯐꯣꯟ 3 ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯁꯦꯀꯨꯔꯤꯇꯤꯒꯤ ꯇꯤꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯊꯨꯝꯖꯤꯜꯂꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯈꯤ꯫ ꯃꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯌꯨꯝꯕꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯐꯥꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯠ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯑꯃꯁꯨꯡ 13ꯁꯨꯕ ARꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯅꯨꯄꯥ 2 ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫
ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯔꯕꯁꯤꯡ ꯑꯗꯨꯗꯤ ꯑꯦꯝ.ꯗꯤ. ꯋꯥꯍꯤꯗꯨꯔꯔꯍꯃꯟ ꯆꯍꯤ 19 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯑꯦꯝ.ꯗꯤ. ꯀꯕꯤꯔ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 5 ꯑꯃꯁꯨꯡ ꯑꯦꯝ.ꯗꯤ. ꯁꯩꯌꯦꯗ ꯍꯨꯏꯗꯤꯞ ꯍꯨꯏꯁꯦꯟ ꯆꯍꯤ 13 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯑꯦꯝ.ꯗꯤ. ꯁꯩꯌꯦꯗ ꯖꯂꯥꯎꯗꯤꯟ ꯂꯤꯂꯣꯡ ꯇꯨꯔꯦꯟ ꯑꯍꯟꯕꯤ ꯃꯊꯛꯇꯒꯤꯅꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯕꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁꯀꯤ ꯑꯦꯁ.ꯄꯤ. ꯖꯣꯒꯦꯁ ꯆꯟꯗ꯭ꯔ ꯍꯥꯎꯕꯤꯖꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯗꯤ.ꯑꯦꯁ.ꯄꯤ. ꯑꯣ. ꯏꯕꯣꯇꯣꯟ ꯑꯃꯁꯨꯡ ꯀꯃꯥꯟꯗꯣ ꯑꯣ.ꯁꯤ. ꯏꯟꯁꯄꯦꯛꯇꯔ ꯏꯟ ꯁꯗꯥꯅꯟꯗꯅ ꯂꯨꯆꯤꯡꯕ 33ꯁꯨꯕ ꯑꯦ.ꯑꯥꯔ. ꯌꯥꯎꯕ ꯇꯤꯝ ꯑꯃꯅ ꯂꯤꯂꯣꯡ ꯕꯖꯥꯔꯗ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯃꯅꯥꯛꯇꯒꯤ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃꯗꯤ ꯋꯥꯔꯗꯨꯔꯔꯍꯃꯟ ꯐꯥꯈꯤ꯫ ꯃꯍꯥꯛꯄꯨ ꯑꯍꯥꯟꯕ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯕꯗ ꯂꯤꯂꯣꯡ ꯑꯥꯂꯤꯌꯥ ꯂꯝꯈꯥꯏꯗꯒꯤ ꯑꯦꯝ.ꯗꯤ. ꯁꯩꯌꯦꯗ ꯑꯗꯤꯞ ꯍꯨꯏꯁꯦꯟ ꯐꯥꯈꯤ꯫ ꯃꯉꯣꯟꯗꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ 340 ꯐꯪꯈꯤ꯫ ꯐꯥꯔꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯁꯨꯡ ꯗ꯭ꯔꯒ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯦꯛꯁꯤꯗꯦꯟꯠ ꯑꯅꯤꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ 3 ꯁꯤꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤꯅ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯊꯣꯛꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯇ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯍꯥꯟꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯔꯛꯄꯗ ꯆꯤꯡꯃꯩꯔꯣꯡꯗꯒꯤ ꯆꯩꯔꯥꯎ ꯆꯤꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯣꯟꯗꯥ ꯑꯦꯛꯇꯤꯚꯥ ꯊꯧꯔꯛꯄ ꯅꯍꯥ ꯑꯃ ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯆꯤꯡꯗꯒꯤ ꯑꯣꯟꯊꯔꯛꯇꯨꯅ ꯁꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡꯗ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯪꯁꯤꯗꯝ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯆꯍꯤ 19 ꯑꯄꯣꯛꯄ ꯑꯦꯝ. ꯈꯣꯡꯃꯩ ꯀꯧꯏ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞꯇꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄꯒꯤ ꯊꯧꯗꯣꯛ ꯑꯃꯅ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯆꯜꯂꯛꯄꯗ ꯂꯝꯐꯦꯜ ꯄꯤ.ꯑꯦꯁ.ꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯥꯎꯔꯦꯝꯊꯣꯡ ꯗꯤ.ꯁꯤ. ꯔꯣꯗꯇ ꯇ꯭ꯔꯛ ꯑꯃ ꯍꯦꯟꯒꯠꯂꯛꯂꯒ ꯊꯧꯔꯛꯄꯗ ꯕꯨꯂꯦꯠ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯃ ꯑꯇꯣꯞꯄ ꯕꯨꯂꯦꯠ ꯑꯃꯒ ꯊꯦꯡꯒꯥꯏꯅꯕꯗ ꯕꯨꯂꯦꯠ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗ ꯇꯣꯡꯂꯛꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯁꯣꯔꯣꯛꯇ ꯇꯥꯕꯗꯒꯤ ꯇꯥꯇꯥ ꯑꯃꯅ ꯊꯣꯝꯕꯗ ꯂꯥꯏꯀꯠꯅꯕ ꯅꯪꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯧꯕꯥꯝ ꯆꯟꯆꯟ ꯆꯍꯤ 30 ꯑꯄꯣꯛꯄ ꯑꯦꯁ. ꯔꯥꯖꯦꯟꯗ꯭ꯔꯣ ꯀꯧꯏ ꯁꯦꯒꯥ ꯔꯣꯗ ꯀꯣꯟꯖꯦꯡ ꯍꯖꯥꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:40 ꯇꯥꯔꯛꯄꯗ ꯁꯦꯛꯃꯥꯏ ꯄꯤ.ꯑꯦꯁ.ꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯣꯡꯉꯥꯝꯄꯥꯠ ꯂꯩꯀꯣꯜꯗ ꯃꯥꯔꯨꯇꯤ ꯚꯦꯟ ꯑꯃꯒ ꯇ꯭ꯔꯛ ꯑꯃꯒ ꯊꯦꯡꯒꯥꯏꯅꯕꯗ ꯃꯥꯔꯨꯇꯤ ꯚꯦꯟꯗ ꯇꯣꯡꯂꯛꯄ ꯍꯧꯖꯤꯛꯅ ꯁꯦꯛꯃꯥꯏ ꯊꯥꯡꯒ ꯂꯩꯀꯥꯏꯗ ꯂꯩꯕ ꯕꯤꯁꯅꯨꯄꯨꯔ ꯋꯥꯔꯗ ꯅꯝꯕꯔ 4ꯗꯒꯤ ꯇꯣꯛꯄꯝ ꯎꯃꯥꯀꯥꯟꯇ ꯆꯍꯤ 35 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯀꯤꯔꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥ, ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥ 3 ꯃꯉꯛ ꯂꯦꯟꯊꯠꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯇꯥꯕꯗ ꯌꯥꯝꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯄ ꯑꯃꯗꯤ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯃꯁꯥꯒꯤ ꯆꯍꯤ 48 ꯁꯨꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ, ꯃꯁꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ 3 ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯗꯦꯔꯥꯗꯨꯟꯒꯤ ꯑꯦꯁ.ꯄꯤ. ꯀꯝꯄ꯭ꯂꯦꯛꯁ ꯎꯄꯔꯗꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯔꯤꯕ ꯃꯍꯦꯁ ꯀꯨꯃꯥꯔ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯃꯍꯥꯛ ꯅꯥꯒꯥꯗꯦꯔꯗꯒꯤꯅꯤ꯫ ꯃꯍꯥꯛꯄꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯂꯣꯏꯅꯅ ꯃꯤꯍꯥꯠ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯏ ꯇꯩꯔꯕ ꯊꯥꯡ ꯑꯗꯨꯁꯨ ꯄꯨꯂꯤꯁꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯦꯁ ꯀꯨꯃꯥꯔꯅ ꯃꯉꯛ ꯂꯦꯟꯊꯠꯇꯨꯅ ꯍꯥꯠꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯕꯤꯇꯟ ꯗꯦꯕꯤ ꯆꯍꯤ 85, ꯂꯣꯏꯅꯕꯤ ꯅꯤꯇꯨ ꯗꯦꯕꯤ ꯆꯍꯤ 33 ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ 3 ꯑꯄꯔꯅꯥ, ꯁꯨꯔꯅꯥ ꯑꯃꯁꯨꯡ ꯑꯟꯄꯨꯔꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯍꯦꯁ ꯀꯨꯃꯥꯔꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯊꯦꯡꯅꯍꯧꯕ ꯑꯍꯜ ꯑꯃꯒꯤ ꯋꯥꯀꯠ꯫ ꯖꯄꯥꯟꯒꯤ ꯂꯥꯟꯃꯤ 138 ꯍꯦꯟꯅ ꯁꯤꯈꯤꯕ ꯁꯝꯕꯩ ꯄꯨꯔꯨꯝ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠ ꯇꯨꯔꯤꯁꯠ ꯁ꯭ꯄꯣꯠ ꯑꯣꯏꯅ ꯁꯦꯝꯒꯠꯄꯤꯌꯨ ꯃꯣꯏꯔꯥꯡꯅꯤꯡꯊꯧ꯫ ꯖꯄꯥꯟ ꯂꯥꯟ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯖꯥꯎ ꯑꯗꯨꯒꯤ ꯂꯥꯟꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯈꯤꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯄꯨꯋꯥꯔꯤ ꯑꯣꯏꯔꯤꯕ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅꯗꯤ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯕ ꯖꯄꯥꯟ ꯂꯥꯟꯃꯤꯁꯤꯡꯒꯤ ꯀꯦꯝꯞ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯁꯤꯗ ꯖꯄꯥꯟꯒꯤ ꯂꯥꯟꯃꯤ 138 ꯍꯦꯟꯅꯁꯨ ꯂꯩꯈꯤꯗꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯩꯕꯤ ꯈꯨꯂꯦꯟꯗ ꯂꯩꯕ ꯁꯝꯕꯩ ꯄꯨꯔꯨꯝ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯖꯄꯥꯟ ꯂꯥꯟꯃꯤꯁꯤꯡꯗ ꯀꯦꯝꯞ ꯂꯩꯔꯝꯕ ꯃꯐꯝ ꯑꯁꯤꯕꯨ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯥꯝꯅ ꯐꯖꯅ ꯁꯦꯝꯒꯠꯄꯤꯗꯨꯅ ꯇꯨꯔꯤꯁꯠ ꯁ꯭ꯄꯣꯠꯀꯤ ꯃꯐꯝ ꯑꯃ ꯑꯣꯏꯍꯟꯅꯤꯡꯏ ꯍꯥꯏꯅ ꯖꯄꯥꯟ ꯂꯥꯟꯕꯨ ꯃꯃꯤꯠꯃꯛꯅ ꯎꯍꯧꯕ ꯃꯇꯝ ꯑꯗꯨꯒꯤ ꯁꯨꯞꯅꯒꯤ ꯆꯍꯤ 12 ꯈꯛꯇꯃꯛ ꯑꯣꯏꯈꯤꯕ ꯍꯧꯖꯤꯛꯅ ꯆꯍꯤ 32 ꯁꯨꯔꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯨꯟꯗ꯭ꯔꯥꯝ ꯑꯦ.ꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯩꯕꯤ ꯈꯨꯂꯦꯟꯗꯒꯤ ꯅꯤꯡꯊꯧꯈꯣꯡꯖꯝ ꯃꯣꯏꯔꯥꯡꯅꯤꯡꯊꯧꯅ ꯄꯥꯎꯆꯦꯗ ꯐꯣꯡꯗꯣꯔꯛꯂꯤ꯫
ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯝꯕꯣꯜꯒꯤ ꯃꯥꯏꯕꯝ ꯂꯣꯛꯄꯁꯤꯡꯗ ꯖꯄꯥꯟ ꯋꯥꯔꯗ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯅ ꯊꯝꯂꯤꯕ ꯏꯟꯗꯤꯌꯥꯟ ꯄꯤꯁ ꯃꯦꯃꯣꯔꯤꯌꯦꯜ ꯍꯥꯏꯅ ꯁꯛꯈꯪꯂꯤꯕ ꯑꯁꯤꯒꯨꯝꯅ ꯀꯩꯕꯤ ꯈꯨꯂꯦꯟꯗ ꯂꯩꯔꯤꯕ ꯖꯄꯥꯟꯒꯤ ꯃꯤꯑꯣꯏ 139 ꯍꯦꯟꯅꯁꯨ ꯂꯩꯈꯤꯗꯕ ꯁꯝꯕꯩ ꯎꯔꯨꯝ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯁꯤꯁꯨ ꯁꯦꯝꯒꯠꯄꯤꯗꯨꯅ ꯇꯨꯔꯤꯁꯠ ꯁ꯭ꯄꯣꯠ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯃꯐꯝ ꯑꯁꯤ ꯍꯥꯟꯅꯗꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯀꯤ ꯃꯅꯨꯡ ꯆꯜꯂꯝꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯃꯥꯡꯉꯩꯗꯒꯤ ꯖꯄꯥꯟꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯥꯛꯇꯨꯅ ꯃꯄꯥ ꯃꯄꯨꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯕ ꯂꯥꯛꯂꯝꯕꯗꯨ ꯃꯍꯥꯛꯁꯨ ꯀꯌꯥꯔꯛ ꯎꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯦꯝꯕꯤ ꯁꯥꯕꯤꯅꯕ ꯉꯁꯤꯗꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯈꯣꯞꯆꯤꯜꯂꯛꯄꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯥꯡꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯩꯕꯤ ꯈꯨꯂꯦꯟꯗ ꯂꯩꯕ ꯅꯤꯡꯊꯧ ꯈꯣꯡꯖꯝ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯆꯍꯤ 92, ꯅꯤꯡꯊꯧ ꯈꯣꯡꯖꯝ ꯃꯨꯛꯇꯥ ꯑꯃꯗꯤ ꯅꯤꯡꯊꯧ ꯈꯣꯡꯖꯝ ꯑꯣꯡꯕꯤ ꯑꯍꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎ 4-5ꯅꯤ꯫ ꯑꯗꯨꯕꯨ ꯖꯄꯥꯟ ꯂꯥꯟ ꯃꯃꯥꯡꯗ ꯑꯄꯣꯛꯄ ꯑꯃꯗꯤ ꯑꯄꯣꯛꯄꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗꯁꯨ ꯊꯕꯛ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯆꯍꯤ ꯀꯌꯥ ꯄ꯭ꯔꯙꯥꯟ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯀꯨꯝꯖꯥ 1942ꯗ ꯊꯣꯛꯈꯤꯕ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯖꯄꯥꯟ ꯋꯥꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯝꯕꯩ ꯎꯔꯨꯝ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯇꯁꯨ ꯃꯤꯑꯣꯏ 139 ꯍꯦꯟꯅ ꯁꯤꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯦꯔꯣꯄ꯭ꯂꯦꯟꯗꯒꯤ ꯕꯣꯝ ꯀꯌꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯇꯥꯗꯨꯅ ꯄꯣꯈꯥꯏꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯕꯒ ꯂꯣꯏꯅꯅ ꯀꯣꯝ ꯇꯧꯗꯨꯅ ꯑꯍꯤꯡ ꯌꯥꯔꯦꯛꯅꯗꯨꯅ ꯈꯥꯡꯅꯈꯤ꯫ ꯖꯄꯥꯟ ꯋꯥꯔꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯁꯨ ꯖꯄꯥꯟ ꯃꯆꯥ ꯀꯌꯥ ꯂꯩꯈꯤꯗꯦ꯫ ꯇꯤꯗꯤꯝ, ꯕꯤꯁꯅꯨꯄꯨꯔ, ꯁꯪꯁꯛ, ꯂꯤꯇꯥꯟ, ꯁꯦꯅꯥꯝ, ꯄꯂꯦꯟ, ꯀꯪꯂꯥꯇꯣꯝꯕꯤ, ꯅꯨꯡꯁꯤꯡꯒꯝ ꯍꯥꯏꯕꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗꯁꯨ ꯖꯄꯥꯟ ꯃꯆꯥ ꯀꯌꯥ ꯂꯩꯈꯤꯗꯦ꯫ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯩꯕꯤ ꯍꯩꯀꯛ ꯃꯄꯥꯟ, ꯀꯩꯕꯤ ꯇꯨꯔꯦꯜ ꯈꯨꯜ, ꯂꯝꯕꯣꯏ ꯈꯨꯜꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯄꯥꯈꯪꯕ ꯐꯤꯗꯨꯞ ꯃꯥꯟꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯂꯩꯉꯥꯛꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯟꯅꯔꯒ ꯊꯤꯒꯠꯄꯤꯗꯨꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯀꯌꯥ ꯑꯁꯤ ꯃꯨꯠꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯇꯞꯅ ꯇꯞꯅ ꯃꯨꯠꯁꯤꯜꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯂꯧ ꯎꯕꯁꯤꯡꯅ ꯂꯧ ꯂꯣꯛꯂꯛꯂꯒ ꯐꯧꯁꯤꯡ ꯑꯗꯨꯕꯨ ꯊꯝꯅꯅꯕ ꯀꯩ ꯁꯥꯗꯨꯅ ꯊꯝꯅꯕ ꯃꯐꯝꯁꯤꯡ, ꯈꯨꯜꯒꯤ ꯃꯤꯡꯗ ꯀꯩ ꯇꯥꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝꯁꯤꯡ ꯑꯁꯤꯁꯨ ꯀꯔꯝꯕ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇ ꯊꯝꯈꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯁꯨ ꯊꯤꯒꯠꯍꯟꯅꯤꯡꯉꯤ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯎꯃꯪ ꯌꯣꯛꯈꯠꯄꯒꯤ ꯄꯥꯟꯗꯝ ꯃꯐꯝ ꯀꯌꯥꯗ ꯎ ꯆꯥꯔꯥ ꯊꯥꯕ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯅ ꯃꯥꯡꯁꯤꯜꯂꯛꯂꯕ ꯇꯦꯔꯥ ꯄꯥꯝꯕꯤꯁꯤꯡꯁꯨ ꯀꯟꯅꯕ ꯇꯦꯔꯥ ꯄꯥꯝꯕꯤꯁꯨ ꯊꯥꯍꯟꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯍꯟꯅꯤꯡꯉꯤ꯫ ꯇꯦꯔꯥ ꯄꯥꯝꯕꯤ ꯍꯤꯡꯍꯟꯕ ꯉꯝꯂꯕꯗꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯂꯤꯕ ꯂꯪꯁꯤꯡ ꯑꯁꯤ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯍꯨꯠꯇ ꯇꯦꯔꯥꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯄꯥꯟꯗ ꯐꯧꯕꯣꯛ ꯊꯥꯗꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯀꯌꯥ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯀꯨꯝꯖꯥ 1939ꯒꯤ ꯁꯦꯞꯇꯦꯝꯕꯔ 1ꯗ ꯍꯧꯗꯨꯅ ꯀꯨꯝꯖꯥ 1945ꯒꯤ ꯁꯦꯞꯇꯦꯝꯕꯔ 2 ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯑꯅꯤꯁꯨꯕ ꯋꯥꯔꯜꯗ ꯋꯥꯔ ꯑꯗꯨꯗ ꯂꯩꯕꯥꯛ 30 ꯍꯦꯟꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 100 ꯍꯦꯟꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 65ꯗꯒꯤꯅ 45 ꯔꯣꯝ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯗꯨꯗ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯤꯆꯝꯅ ꯑꯌꯥꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯪꯍꯟꯖꯕ ꯂꯣꯏꯁꯤꯟꯖꯔꯦ꯫